STV Pau Ming Tabri Singutaram Nochari and Badamaru Pau. Information Technology at the state Kachangam Nabada Manipur Supangam no Tehaina IT in Chasu Puriba to Minister Okram Iwovina from Dokre. Department Ahungilupa Crore Chamanga Kungatare Kalaktara Tare Listen Tare ki demand passed Tokre Amade Manipur Dasu Togan Togan member from the International Day Against Drug Abuse and Illicit Trafficking Gitaram Pantong Kray. Pause and don't pizari. Information Technology at the state Kachangam Navada Manipur Su Pangnob Nop Tehaina Information Technology in charge of Puriba to Minister Okram Ibobina Fongtokre Wapamasi Ngasi Department Nasiki Lupa Crore Kuntrama Toiga Lak Marbudra Taruk Henbage English Singani Taramdoi Taramarigi voting on demand for grants ki Kanana Pada opposition ki Maike de Pukalakiba policy cut ke Paukumoina Fongtokibani. The Minister Makatana Fondo Kibada State Asigiwena Community Service Center Chahunga Marabudramapan Hangna Batorang Tore Masing Manungda Jani Madi Hangdoktuna Tani Mamangdagi Matoktoba Hore Haiki Center Singasi Ukrulda Kuntrahumdoi Senapati da Jamagamari Tamenglongda Kungamapal Churachanpurda Marbudramatoi Madi Chandel the Humpuni Haiki Technology Asigi Matingna Praja Singna Air Ticketing Amadi Voter ID na Chingba Semdok Semjin Taubada Achobakana Piragani Haiki Mandri Pukrida Ladiba IT Pagasil Pak Crore Lising Taruglom Changna Semgat Kadabani Masina State Kiwena Hiram Kayada Kanaba Pibida Natana Mahiro Sindasu Achobakana Bama Pibangam Lagani Nakalamaromda MLA Samuel Rishom na Tampak Haktada Chakothorangi Midyang Changi Haiba Wapamadu Lali Haina Pundo Pagaloinana Jingamasung Tamda Thong Manana Chakotnaba Honari Karigumba Kanda Hauzik Ladiba Sarkarasi Communal Oi Haina Maral Sibadu Yanin de Fondoki Internet ki kuthangda social networking Facebook na chingbada mawong maril ta daba atopagi photo hapchinduna karim kathai na bathong kaya chathargi basi thingna na ba sarkar sina kan honari chathari bathong asi cyber crime ni lobagaloina na ain ni matungina kari sairak piba yabage haibadu khanagani phongthoki Works Amade Transport Minister Wariba Dr. K.H. Ratan Kumar Nangasi budget pass Tonana Bakanarakpa Matamda Opposition Amade Treasury Bench Tagi Tamlaki Bawa from Hakchina Lobagaloinana State Asigi Lambitong Paganaba Made Tulihal Airport Ase International Gitakta Tamnabagidamak Darkar Leba Infrastructure Singadulehana Bakonagani Haki Tamiban Kendragi MLA Joy Kishan Ge Policy Katki Pakum Oina Sewerage Project Sohlaba Tamiban Kendragi Tongan Mamapam Singasi Shemjinaba Hanadi PSED Department na Lupa Crore Manga PWD da deposit Taurami Adubu Hositi Fund Laite Haiduna Taurakidre Maramasina Sohaliba Singasi Matau Karam na Semjin Gadagi Haibadu PSED Department Chief Minister Amade MLA Masayauna Punna Pamina Duna Wari Shanasi Haibada Ngahak Awayakum Taunaki Amarumda public transport system lehna bagidama umataga punnatana duna hona bayaba honari Chingi district singda district transport office hangbada fail wari haiba wapam opposition ki maike degi thamlaki badu langani Amarumda MLA singi quarter sanana bagidama koirenge da thabak pakhana bakhana bahore karamba matam degi pakhalakani haibadudi chapchaba matam leptri phongthoki Tongan ba Department Ahungi Lupa Crore Chamanga Kungatare Lak Taratare Listen Tare ki demand pass Tokre. Demand number 6 Transport ki Lupa Crore Taruka Lak Yankhe Mari Henba. Demand number 8 Public Works Department ki Lupa Crore Chamriga Marpunipan Lak Humpumanga Henba Amade. Demand number 50 Information Technology ki Lupa Crore Kuntramathoi Lak Marbudra Taru Henbagi Senpam pass Tonana Bagidamag Leader of the House Wariba Chief Minister O Ibo Bina Pukhalaki Bawapamadu Opposition ki Makedegi MLA Dr. I Ibon Bay MLA L Ibomcha TH Shamkumar P Brojen Diko KS Joykishan Amade Samuel Rishomna Policy Kat Pukhatuna Semdok Haningba Kaya Pongdoki MLA I Ibon Bina National Highway Chamagayang Kaida Kaisham Pateki Horaga Churachanpur Phabu ki Lambiasi Airport ki Thokpham Gate Phaubadi divided Thamli Adumapu Makhataba Churachanpur Phabu ki Lambiasi divided Thamdabana Amade Gari Chatpaki Chang Henbana Ngahak Leitana accident Thokpadagi Misimina Kaya Yaure Masi Semjin Mamatau Tai Fongdoki Nakalamaromda Impal Sar Mayonda Auto Rickshaw Sing Masing Hengalak Pamade Nyom Chumna Thautriba Kayasi Yangsilaningi Loinana Chief Minister Banglogi Awang Thangbalambiasi Numidang Tarutagi Athingba Thamduna Chatlandribasi Lambi Chatpa Singda Kudong Chadaba Kaya Mayoknare Yaragade Numidang Pung Tare Tagi Thambina Fongdoki
MLA Laisom Ibom Jana Hauzi Generam Gimakada State Astigoina Gari Tara Loudana Lady Masi Lemna Fangadabani Atubamatam the Lokshilaga Chalaina Honaning Fontoke. Amarumda Dulel Airport as the International Airport Olagadabanina Airport as the Maming Manipurgi Matona Leba Lebaki the Makta Katokrabamio sing Maming Tolaningbaki Apamba Fontoke. Kasampat Mapasi Mi Chinbagi Jang Hengalapana Maram Oiraga Kung na Lanbe Aba Crossing Brizama trial basis the same tuna Amutang Changing Tohaningi Brizasi Semnana Honabada Mahaki local area development Pandagi Angamba Senpam Putok Zage Fontoke. MLA Syam Kumar na issue में हेक थोक पदा नेशनल हाईवे सिंदा प्रजा सिंह नबु ओरबसु अमदे लालहोबन नबु ओरबसु लंबी थिंजिनबा सेनखाई थुंखाई तव अमदे मिहान मिपुन क्या चथरी बसे थिंगना नबकन होना निंगे लंबी सिदा भारत सरकार का शांति की वारी सानरी बलु कयाना नमफुदा फोंगना सेल खाई बसे हौजिक लाइरिबा सरकार असना यंगसिनबा चुंगनी हाइकी MLAP Brozena Sarkar Asina Tungi Yanglaga Lambi Singh Shemba Matamda Hanjin Hanjin Semna Danaba Policy Amagaloina na Karapak Sauna Semaning Haki Gari Singh Nomanomagi Laibagi Chang Hengalakli Basi Yangsil Hodrabade Manipurda Gari Masina Henman Kiduna Satok Sinda Apan Bakaya Torpay Masigdamag Gari Atang Badagi Tex Yamna Loba Loinana Parking Fee the Su Kenavale Henning Baki Apamba Wahang Paukungi Matamda Konthauzam Kendragi MLA ke Sarhatna Hanglakpa Wahangi Paukumda Sports ki in charge Puriba Chief Minister O Ibobina Mount Everest ka kiba Manipur gi Chingkaroi Singda Atai Sports Singda Tawbagumna Sarkar na Thabak Pibagi Thaurang Leite Haiki MLA Laisom Ibom Chana Hangba Wahangi Paukumda Health Minister Punjatang Tonsingna Handak MBBS BDS ki course tamnana bagidama pangthokna bkhona kiba combined entrance examination da candidate lising mangaga chatet yankai tarukna apply tarokhi adumakpu megi tang tarang doida Supreme Court na thokiba order magi matungina examination adu cancel tawkhibani phongdokhi MLA Joy Kisan Hanglapa Wahangi Bakumda Hongi Charsu Puriba Deputy Chief Minister Gaikhangamna NSN IM na Tamthina Hatok Pikraba Dr. Kishan Token Amasung Razengi case Hauzi CBI na Kanna Chathari Loinana Masida Chena Bamioyadu Hauzi Delhi ki Tihar Jail the Lady Haiki Ngasi Malem Sinba Thungna Pangthokna Bagu Manipur dasu Tongan Mapam the International Day Against Drug Abuse and Illicit Trafficking gi Thauram Pangthokna Kre Amadana Sinduna Manipur Press Club the International Day Against Drug Abuse and Illicit Trafficking gi Thauram Pangthokre Ngasi gi Thauram aduda ex MLA Okram Joy Amada Mayai Sangi President Padmini Lema NCB ki Superintendent RK Bungoshana Medical Directorate ki Public Health ki Deputy Director Dr. K Komolina Chingba Masakna Bamio Kana Srogyake Handak Chahi Asigi Oina Amadana Chahi Kudingi Piba Dimabal Athauba Inglisingani Tarahumdoigi Mana Manipur Police ki Inspector K Ranjita Khusnaki Chief Guest Oikiba Ojoina Housing State Asida Thingnariba Marueba Samasya Ahumdi Drug Corruption Amadi Law and Order ni Ngasi Paliba Sarkar Asina Chaukat Lehaina Hajarabasu Chaukat Pagi Asingba Kudamdi Human Value Ngaktuna Thambani Yum Dolan Chaba Thong Sabana Chaukat Pagi Kudam Nate Ngasi Naha Kayana Drug Talai Chubagi Chang Hengalakpana Kunayasi Mutki Gadra Haibagi Chingnabalere Amaromda Housing State Asida Kanna Chatharagliba Drug Ki Karbarda Masakna Bamio Kaya Yaurabra Haibagi Chingnabalere Masida Sarkar Asina Piba Masibu Munna Kangduna Tabak Paikat Pachungani Draki Karbar Mutana Bokona Bada State Asigi Police Department Ki Mio Kayana Achoba Todang Low Bayauri Masi Tagatingaini Funtoki Preservation of human value and human progress. Soccer primarily Nino Bagi Maman Nakutuni Maman Tamil Soccer. Let me see Me Maman Nakuto Mazuni Soccer Pahari. Ifan Queen Sangungi Durian Oira Nabuna Koigi Durian Oira Nasi National Highway Sanana Dinava कोई स्थिर है वो मैं आज भी सही कुछ मैं कुछ लगा लेकिन ना दो लोग सीधे रही there is not a environment there is no civilization Thoramasi Nirvana Foundation Susinduna Hotel Tampagi Conference Hall da Pangthoke Thormadada Max ke Project Director Dr. Sailesh Kumar Chaurasia Infaliski CMO Momota Mukherjee na chingba masaknai ba miyoi kana saruyaki
Numidasi District Social Welfare Office Bisnupurna Susinduna Nambol Sabalekai de Supangtoke Thormasida Nambol Municipal Council gi Chairperson H Samarendra Manipur State Commission for Women gi Chairman Dr. I Ibetom Bisu Sarviaki Thoramasi Bisnupur ge Yangoi Ningthau Community Hall de Supangtoke DSP M Rameshwar Kadagi Advisor Thingom Mangi Excise gi DSP Nasir Ahmad Sarviaki Numidasi District Social Welfare Office Tawalna Pigodev Chapter Tawalga Kusamaduna Drug Nagumsi Punsibu Takwang na Thamsi Haiba Pandamda Khongjonggi Slopeland Public School da Pangthoki Thoramasi Dr. M Nara KSH Manglem School gi Founder Principal and Babulin Su Saruyaki Dr. M Narana Drug Jaba Khakta Thingna Bhonabana Drug Laksin Bangamloi Lalolitik Tauriba Made Mateng Pangliba Singh Karigumbada Achawasang Rajniti Wala Fabu Yaurkliba Sida Miam na Makoibu boycott Tawagi Matam Oire Haiki District Social Welfare Office Churachandpur Nasu Dako Drug Cell Churachandpur Police IRCA Amadi NGO Singa Kushanaduna Numidasi IB Rota Lebas Net Hall the Pangtoki Thoramasida SP Churachandpur LM Haukip Amadi District Social Welfare Officer Churachandpur Umarani Su Sargyaki Thoramasi Sarukamoina Class 5 to 10 Pauda Ladiba Mairo Singi Layekpa Changdam Nabam Supangtoki Tungda Mairo Sinda Manamatum Singh Yantoki Jiribam Dasu Social Welfare Office Jiribam Child Welfare Ashram Jiribam Amade Civil Police Jiribam Kapuna Sinduna Jiribam Town Hall da Pangtoke Thoramasida ADC Jiribam Y Iboyaima OCL Kogenchu Saruyaki Social Welfare Office Side to Gamfajolna Broadway Ministry Cycle Hill Zone ga Kusamnaduna Numid Asi Ministry Campus da Pangthoki Thoramasida DI Cycle L Jongloi Broadway Ministry ge Vice Chairman A Jokthang Su Sarvyaki Drug Seasonariba Mio Singda Awaba Kaya Piva the Natara Hantana Yingli Haibawa from the MNP Plus na Sinduna Ya School da Laiba Masi Office Mamang da Numid Asibu Yaning da Fongtokton Wakami Pam Chataki Recovery Alliance of MNP Plus Amade Manipur Drug User Forum Anina Sindra Pangtokiba Wakami Pam Aduda Drug User Sing Mioibani Aranba Meeting Yang Bayaning de Haibawa Kaya Placard Sing the EK Wakami Pam Adugi Matang da Manipur Drug User Forum gi member Sunil na Fongtokibada Drug Seasonaba Muni Haina Lana Ubiba Made Hantana Kanbiba Si Afaba Taunate Haiki Horagiba Mairo Singh da Draki Mangjaba Singh Kanganaba Pandamda Federation of Indian NGO working on drug abuse prevention Manipur chapter na Johnson Higher Secondary School da Punduna Thoramasi Pangthoki Thoramatu da MP Dr. T Maina Federation ki National President Dr. A Jayant Kumar Johnson School ke Principal W Chauba Devi Amadi RIMS ke Psychiatric Department ke Dr. R.K. Lenina Thoramapu Singh Waina Saruyaki MP Dr. Mainana Apaba Samasama Ohena Bupanabada Hogalak Libenha Singbo Masamo Fanalehenba Tangai Fade Mama Mapa Obisinasu Macha Singna Karilam Chaja Libagi Hibasi Yangsin Bamatautai Fongtoki. Amasimatan awareness and appealing the Heaveni, the expressing a single Mositaria, the Masina Kaya Mamba, and Paki on the Korean Hanba, and the awareness program already equipped with the section Hova, prevention action. Because I NGO with the abuse prevention. I quite Java, Kotva, Sinari Presentaba, to prevent the whole Massimatano. And the prevention is always better than cure. When we are highly saying, Namagadi, not all the International Day Against Drug Abuse and Illicit Trafficking ki Thoramasi Lamyan Basanglen the Social Welfare Department Sindra Pangtokre. Thoramatuta Social Welfare gi Principal Secretary Barun Mitra, Joint Secretary H. Rupachandra, Deputy Director Surendra A. Shishakna Chingba Mioyana Sarvyaki. Thoramasi Human Rights Initiative Manipurna Susinduna Wangkai Thangabat Mapal Daleva Office da Pangthoki Thoramatuda Center for Social Development ki Secretary Novokishore Human Rights Initiative ki Chairperson R.K. Ranjan Yauna Mioyana Sarvyaki District Social Welfare Officer Chandela Masung Masigi Staff Singna Sinduna Montauk Village Community Hall the International Day Against Drug Abuse and Illicit Trafficking ki Thoram Pangthokre Tongan ba resource person Singna Thoramasiga Marilena na Wanganki
Nubin Marinigi workshop Amagaloina Nangasi Sija Hospital and Research Center da United Nations Day in support of victims of torture gi thoram pangthokre. Thoramadu da Delhi dagi lakpa psychologist Linthoi Akujam, Bangalore dagi lakpa Dr. Rajaram amadi Sija Hospital gi managing director Dr. KH Palina Thoramapu Singwena Saruyaki. Hanagi RIMS ke director Dr. Fimate, psychologist Dr. Akshay Kumar, Core Human to Human Center for Women's and Girls, Manipur Alliance for Child Rights, Human Rights Alert, White Angle Amadi Kona Chingba, Tongan Ba, NGO Tarani Togi Chingsu Saruyaki. Tharonga Mari Lenana, Dr. Palina Fongdorpada, UN Piba report ki matungina, Malemda Leriba Mue Ahum Kudingi, Amadi, Makalamagi, Miot Minegi Chaitheng Pangri, Makoi Singadu, Hospital Amadi Lanai Clinic Singa Lakpana, Masi, Medical Legal Lona Badagi, Institute Ashida Thoramasi Pangtopani. Manipur Gumba conflict zone the Miamna awareness later Badagi Miot Minekaya Kangjinduna Lady, Masi Pumbasti, Hanta Nabagi Pandam da Palanthoramasi Pangtopani Haki. Ponamaki sacrifice Laktaragadi, Hariba, victim of torture, Masi, awareness later VRA, Aduga, rehabilitated of the VRA, recognized of the VRA, law enforced of the VRA, Gomi Masaka Kang the VRA, Mi Karnas, Kozokarna, Taragati Yara. And this is already celebrated throughout the world, and it has been recognized by the United Nations. The 26th June every year. Sarkar na Ningthongna Leriba Sana Konungasi Shemjinduna Pazahange Hairabadi, Sana Konung Sengot Lumna Taramna Lawi, Adubu, Konungasi Lokshinduna, Ningthobuma from Amadalehan Bahibasidi, Yabangam Lohari, Sarkar Konung Lokshinabalo Kibawari Mayokta, Konungak Senbakitabag Miamna Chatari, Luki member Janakina, Sarkar Semjinge Hairabadi, Langtabal, Bisnupuramasung, Kangla Semgatpiu, Hausi Waragliba Pibamasi Matanga, Togada Batabak Sing Miam the Loktok Lagani Hari. Aying Boling Tole Banina, Miangi, the Makta the Maktadi Tamjabangamoy, Ninto Unabalak Pada, Laiba Ate de Gilapana Salman, Tonaba Pailana, Konungsi, Vitisna Tabila Mrs. Sagapati, I could Konung Sengapalut and Natana Manipumiana Yai, Ninto Hondo Potishu, I have his television jacket. Thasigi tang Taratareta Masagi Chahi Humpuganipal Surabinu Piama Repta Wikiba Amade Masada Ayawasel Munbikibagi Todog Zesina Akanbamong da Kandem Tobagaloinana Atuba Matamda charge sit Tangapi Haina Paumising the Fundokre. Manipur Press Club the Pangtopa Paugimi Pam Atuda Tongan Balup Tarahundogi Musing Su Saruyaki Zesig spokesperson Aona Fondokibada Taudo Asig Matunda Yaripo Police Station na case Amalokatuna Repis Pakre Amade victim gi medical examination Amasung statement Lokre Ajumba Wail Pangnabagidamak Atuba Matamda charge sit Tangapi Fondoki Mahana Makatana Watogasi Loshin Ringagi Manungda Yaripo Police Station gi Manung Maktada Jahitara Taret Kaktangari Binupi Macha Amam Repto Kibasi Pende, Taudok Sing Asi Matang the Assembly the Pukatuna Kanagadabani, Loinana, Zesigi Mutna, Taudosi Matang Home Minister Unana Bokonavada, Assembly Gate Tabak Chili Haina Unala Kidababusu, Penda Fondorki. Wagi Potok Hengat Hanabamadi Masigi, Kanabasing, Mipung Kudimakta Kanganaba Honabatangai Fede Haina, Additional Chief Secretary PC Lamkunganangasi, Sanjen Tungdaleba Forest Department Ki hold the Pangtokiba, building with bamboo, Hyber Workshop, Hodopagi Thoramda Fondokre. South Asia Bamboo Foundation Amadi Manipur State Bamboo Mission BMPTC and NBN Manipur Amade Department of Art and Culture ga Kusunatuna Nubit Marini Chupna Chathagadaba workshop Hodopagi Thormaduda Art and Culture gi Commissioner RK Nimai South Asia Bamboo Foundation gi Executive Director Ramesh Salam BMPTC gi Executive Director Sailesh Kumar Agarwal Nachingba Miyokana Saruyaki PC Lamkungana Makatana Fondokibada Mipum Kudimagna Wagi Kanabasing Simunna Kangminabagaloinana Masibu Yokatpa Matautai Workshop Asida Saru Yaribasinasu Wagi Matang the Fanglapa Gan Loksing Sing Ado Mipum Kudimakta Kangan Biohaki. Being the state, some good things that the future will always remember us by. Thank you very much, and I wish this seminar.
Tamenglong Autonomous Council na chahi ahum pharakpage Thanksgiving and Commemoration Service thoram pangthokre ngasi chingmairong da leba Tribal Research Institute ki hall da pangthokiba thoram aduda district asigi AGC ki chairman amadi member kayana saruyaki thoram adugi sarugamaina Tamenglong AGC ki chairman G Swayam Haumeina chahi ahum gi progress report miam dalan thoki Transporter and Drivers Forums Manipurna tongan ba dabi kaya takshiladuna mathang tha anidagi National Highway da cheliba gari sing lepkani hariba khongchangda All Manipur Road Transport Driver and Motor Workers Union gi gari sing yaroi haina phongdokiba wapam adubo laikhidraba driver sing imung manungna yaningdaba phongdokre ngasi paumi singa unaba mada handak samuro awang laikai dagi laikhidraba driver Asem Babu gi loinabi santi na phongdorakpada haukiba chahi kaya da state asigi leiba highway singda mathau tawriba driver kaya hatok pikhibagi thawdok kaya laikre adubu ngasi phawba sarkar asina highway protection force linkatuna security matik jana pibagi thorang leitringai cherakta driver gi ni highway union amana asumna phongdorok pasi laibak thibani garigumba highway singda security matik jana pire hairagade driver sing hatpagi thawdok karigi laikhribano haujik chathariba assembly session da highway protection force linkatna ba warep lobana pumnamaki aifabo oigani haiki ina haijening badi mayamda parja mayamda ina haining badi aigi awa base lukhabe ina oi base phangden na ba noi chu oi hogden na ba noi nupa sing do gari driver sing se sathan ga no silambi sida Blood group amada hekda kidney yaraktrabasu line sintokpa yare haina New Delhi ge Fortis Hospital ge Nephrology and Kidney Transplant Department ke Additional Director Dr. Sanjit Gulati nangasi Hotel Classic ta pangthokpa paumi singa unaba mada phongdokre Hospital asige member Dizendra na Manipur da diabetes nabagi chang wangba made blood pressure ki problem kaya leiba asina kidney narakpa ki achogba maram ama ohele kidney narakpada awaba kaya mayung narmadu haujikti line kohan bangam le haike Additional Director Dr. Sanjit Gulati na makatana phongdokibada miyam da kidney gi matang da khanghanaba free medical camp amasu pangthok lagani haike Lampel Police Station की मनुंग चैनल बाद तागियल गे NIT दा BE second semester तमलिबे छत्तीसगढ़ की महिरोय नुपी मचा मंगसी महाक न लेबा कादा थौरियान दुन सिरमले लेखिद्रबी नुपी अदुदी जागृति दिवांगर चही कुन अपोकपा केशोर देव छत्तीसगढ़ गे दामलोरी विलेज दगिने ngasi pangthokpa parikya da jagriti laktabadagi mahaki कादा चंगदुना येंगलुबदा सीलिंग फैन दा थौरियान दुन सिरमबनी Hauzik Chathariba Assembly Mifamda Opposition Party na hanglakpa wahang sing mari leinaba Minister sing na piba paukumadu media na miyam da mapung phana khangan binaba IPR gi Parliamentary Secretary K Megachandrana amjugi mute kambu amada appeal tawkhre ngasi mahaki Secretariat leba office da pangthokpa amjugi mute kambu aduga unabaduda amjugi President Wangkhemcha Samjaina Singba amjugi mayor sing na saruyakhe unabaduda DIPR gi Director W Rajen Su yaukhe amjugi makeje gi DIPR na Sinduna Assembly ki policy miyam da marik chumna khanghanaba media house singda numit adu ki policy phangan biu haike Minister MLA singna tour chatpada mangjona na pau piraga DIPR na Sinduna paumi sing chalhanaba panabiu paumi sing na mapalam da chatpada train gi bhara chada yankhai gi concession phangan biu media house singda piriba paumi sing ki tolo matik chadriba sisu yengsin biu haike Parliamentary Secretary Megachandrana Amjuna Thamli Wapam Singh Chief Minister da Pukhatuna Khanaraba Matungda Thabak Oina Pangthongna Khonage Minister MLA Singh Tur Chatpada DIPR Office ke Khuthang da Chalhanaba Khanage haiba Wapam Thamki General appeal to all the press and the media so that aikoigi praja singda masi chathariba budget session asi praja sing fully understand tawnanaba aga only say opposition khaktana hangbo question ji khaktang happy raga honorable minister sing the kumbadu happy dragadi praja sing the gap between the government and the peoples there will be a lot of gap so aikoigi lady ba mayam jing ji opposition gi ruling gi khapi dana press and the media is in now singna masi full coverage to bi raga question and answer sing masi count to ragadi coverage to bi ragadi aikoigi Prajasing the hand Kang Banuainaba, Amasung Kogi, transparency of the our government, see sessions lady Bamayam, Packet sanction to Rimiam Sing, and the detail in the Prajasing the Kang Behengini. When I see the IPR Kogi, the Pamingi director, the official sing, praise kissing now sing out, the appeal to one of my request of them.
यारीपोक चंगमदबी मथक लेकाइदगी नुपी मचा अमबु फारोरगा नुपी ओबिगी इज्जत मांगन की हाइबगी मतांगदा यूनाइटेड मुस्लिम ऑर्गेनाइजेशन ngasi जून 23 के अयुक पुंग 3 तगे पुंग 94 की जनरल स्ट्राइक चथरीबा अमदे नोंगदम मनिंग लेकाइदगी इरुंगबम इराबन तमैतेगे चपचाबा लंगला लंगजिल खंगद्रिबा सिगी मतांगदा जेएसी न चथरीबा पुंग 19 की मणिपुर बन्ना सिगी मनुंगदा पामदबा थौदोक अमत थोकपगी पाउ फंगद्रे इम्फाल ददे बन्ना सिना थोइना अकाइबा पिखिदे ngarang numidang lalambung makhong takhelambam lekai mafam marang khangdana thorokpa tata gari amana electric post ama thongairamle matungda driver adu lalambung makhong apunba nupi lupna pharaga bhap taminakre pharaba mioi adudi nani paumai chahi kunga humdoi apokpa kabai senapati paumai colony dagini ma ki driving license tagi nani kamai apokpa puni kamai kuda village nagarjan dimapur haina tharamke gari adu ki number na NL01 K8741 ne adugo electric post ma futali be post asi naked wire yauri adagi cable wire yauri na VIP lines yauri na the domestic lines ka loina pula phoga sakre asine adagi mi su take tawre adagi mi gi dukan smaina yung gi smaina jinga dubau da moi hakai am ga chale Lupa lag nipan changna MLA local area development phangi senpham na saba langthabal kunja community hall ngasi MLA karam shyamna miyam da khusna kre thoramatu da langthabal kendra committee gasten agui panmei sarugya ke MLA karam shyamna sotharaba kendra ama oirambadu awon bakaya lakpa praja singna unare masi thamoi sengna thabak tawbugi mek larba khudamni haki Manipur da lau uriba laumi singi aifana papandam da ngasi East India Machine Company gi tractor singi oiba workshop ama Sagolban Nepra Menjor mamang lakai de pangthokre Jirom Manibalagi Servicing Center da pangthokiba workshop aduda company asigi tractor loiriba laumi kayana saruya ke Mantri Pukri da lairiba company asigi dealer na sponsor tawduna pangthokpa thormaduda customer singa interaction tawba driver amade mapu singi oiba tractor maintenance training na chingba kaya su pangthoke servicing center asigi mapu Jirom Manibalana workshop asiga mari lainana lemna servicing tawbagi thoram yauri phongthoki Transporter and Driver Forum na National Highway da matik chabang akshel gi thabak local highway dabida July anida ki gari chelo highway khongjang da All India Transport Worker Federation Manipur State Committee na sawat kani hari All Tribal Students Union Manipur gi nauna thau punaba invoice Tobo President Marahang Imaibo General Secretary wena khankre IGR South ki Makada Kunganipal Suba Sector Assam Rifles na Avoid to Scare Beware Haiba Hiramda Health Seminar Makaksing da Pangtokre Seminar Simaroina HIV Masung HK Sagona Duna Hingri Basingbo Hantana Tati Tawaina Tawibasi Hantana Papandam da Pangtokpani Haudopagi Thoramda IGR South Major General Rajit Chopra Dr. Pramod Kumar Dr. S. Gajendra Dr. Seram Meena Dr. Y. Gopal Krishna Huyanlan Pau English ki Saitazit Usamsu Sarwyaki Impal Jiribam Railway Line gi Chinghut pagi thaba Kumang Chauslakli ngasi meter chamri ga humpu sangba tunnel ama mai pakna Chingmai amadaki Chingmai ama phawba khutpaloi kre tunnel asina project asigi leibak manung khutpaloi ba ihan hanbani masida lupa crore kuntramari rom changke Jiribam Tupul Impal Railway Line asida punna tunnel kuntragamari leigani masigi asangbana punna kilometer kuntragamapal 10 marini Jiribam Tupul Saruki Tunnel Hutpagi Thabak Kumang Chausli Tunnel Singasi Thamad meter Chanipal Dagi Chamapal Fabugi Changda Thabak Yangsili Kilometer Maripumari Sangba Jiribam Tupul Ge Railway Line Gi Thabak Sukumang Chauslakli Northern Frontier Railway na Tupul Impal Gi Kilometer Kungataruk Sangba Thabak Su Paikhanaba Thorang Taure Masigi Survey Tawagi Thabak Lotion Kre Ministry of Railway na chahi asigi March ta DPR sanction tawkre project asigi thabak sing khumang chauslabasu phangi awat pa laibana thabak ta pan bakharadi oiri hairi Kaikhu awang lekai dagi Muhammad Bashir Kauba chahi yangai hundoirom Surapa Wakhalaina na naraba mioi ama jakhiba tang kungani thogi ayukta mayum dagi thokiba dagi mafam khangdara mangkhre hairi makphut manga ganchi manga rong gwangi maigi oi thangba sarukta samru mathungi hairi mangna thokiba matamda higok machugi t-shirt ama amadi amuba machugi long pant ama set ki hairi kanaguma sing makpu thingna birabadi manak nakpa police station natraga mobile number 8974667157 natragana
8794147258 दा पाउ पीबीयू हारी एग्रीकल्चर डिपार्टमेंट की मखादा लेरिबा एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी के स्टाफ सिंगे एक्सटेंशन ऑर्डर था तरुक तरेट फारबा फावबा थोक्तना लेरिबा से अथुबा मतमदा थोपिनबा एम्प्लॉयज एसोसिएशन मरी लेनबा सिंगे पुनिंग चिंगसिले अमरमदा अनौबा स्टाफ खरा लौननबा मीडिया की थोंगदा एडवर्टाइजमेंट थोरकलिबा से हानगी स्टाफ सिंगदा चममनबा पोहले हारी हौजिक सानबगी पाउ ngasi sanab gi pauda ahanba Northeast India Transformation Challenge apunba Finance Center AFC na sinduna pangtholakani pangthokadoriba Transformation Challenge asiga mari leina ngasi paugi mifam ama nagamapalda pangthokre maduda apunba Finance Center gi Managing Director Yumnam Hamlet amade Center asigi Managing Partner Phairojam Ramesh Susaryake thormaduda Managing Partner Phairojam Ramesh na state asida masama ufana thamnabagi pandamda AFC na anirak Transformation Challenge mai pagna pangthokraba matungda handaki chahidagi Northeast India gi oina pangthokadabani masigidamak lagliba July gi amadagi lagliba August ki tang manga fawba form tharaga final screening na chahi asigi November 15 madi 13 ta pangthokani aduga masigi mega event na November 19 da pangthokani haina phongdokhe Transformation Challenge asigi ahanba manana lupali singyangkai nupa amasung nupi gi category animakta pigani masing mathakta tongan ba category kaya gi sel gi mana kaya su yauri paugi mi famadu da sargu yakiba AFC gi Managing Director Yumnam Hamlet na Transformation Challenge asi masa yamna noiram badagi masa fit ohenba aduga masa param badagi masa fit ohenba ngambada sel gi mana singasi pigadabani Asi pangthokpagi pandam Yumnam Hamlet na makatana phongdorpi Luang Popa Cricket Stadium de chathariba Brajabihari Paul amadi Govind Paul Memorial Cricket Trophy gi ngasi sanakiba match ta draw kwakatel na WCA terabu wicket mari da thoikre match asi da WCA terana over kungahumdoi da ball amada wicket loina turaga run humphugamapan score to bangamke madugi pakhumda draw na over kungamathoi ga ball ani da wicket taruk turaga run humbudra score to bangamke match asida Traugi Priyojit na man of the match takre Poland lagliba September gi amadagi pangthokadoriba World Arm Wrestling Championship da saru yagadaba arm wrestler Tarakhan kre makhoi adu Kerala da pangthokiba National Arm Wrestling Championship ke performance ki matungina khankibani haina Manipur Arm Wrestling Association gi chairol amana hari July gi tarani thoidagi Kuman Lampak SSG Indoor Hall da taramapalak Subastar Level Judo Championship Manipur na yumbu oiduna pangtholagani masida Sanarishna Club amadi unit ki through da natabida championship asigidamak apply to bayagani championship asigi form Manipur Olympic Bhavandagi lagliba July gi taramathoi phawgi manungda form thajilak bayagani hari lagliba August ki amadagi Ontario amadi Canada da pangthokadoriba under 23 canoeing spring world championship da saru yaruna bagidamak India team da Manipur macha manga khalakle hari khalaba singadudi Arambam Gyanjet Nauba Singh Boy Singh Omila Devi amadi Yafavi Devi ni Amateur Muay Thai Association asu sindunanga se International Day Against Drug Abuse in Illicit Trafficking thoram pangthokre Handakta khwaidagi wangba Chingdol Mount Everest matol lomna karurabe ningthauzam Vidyapati opagi thoramanga se luang sangbam da leba community hall da pangthokre Hangang Block Congress Committee na sindura pangthokiba thoramadu da MLA N Biren Committee ki President A Nandalal amadi National Sports Academy ge Sports Officer W Sushil Kumar Susaryake khwaidagi wangba Chingdol kaba Manipur gi nupi ahanba Vidyapati da committee ki maikidagi lupali singyangkai amade mioi kayana sel amadi polom kaya khusnaki Wangang kibasingna Vidyapati na Manipur gi danata na Bharati mingset purakpa se thaganingai ni Hangang Kendra da Malemgi oina sakhanglaba sanaroi kaya leiri na oriba singna arembada matam manghanbagi mahuta lairik laishu amadi sana khonabada thawaya honingbagi apamba phongdoknake Jingkaroi Vidyapati na Jingkabagi masana si Shiba amadi changbani gi langdai da lei lairaba macha oibana miyamdagi khairakpa matengna asigumba wanglaba chingdol asi kaba ngambani phongdokki MLA Birena handak Mount Everest kakiba Jingkaroi mangagi dama makhoiga chanaba thabak pinana ba Chief Minister ga wari sanare athuba matamda thabak ta onthok lagani phongdokki
KCP KK ngan ba luki oina miam dagi mateng niba matamda luki oiba letterhead yauraktaba amata mateng pangdana bakhangale luba sigi publicity secretary malem ngan ba maitei na thorpa jerol amada letterhead yaudana phone tawraktuna dhap tawrakpa pumna miam na mateng pibiganu makhoi sasinabani haina lobiu amaromda luki ming siznaduna miam da dhap tawduna senkhai thumkhai tawi haiba party ki mioi saba mioi ani khangbangam le hairi Thabal Municipal Council na numit humni chumna chatharakiba social service ngasi loisinkhre ngasi uchara kaya soroki median da thakre hauji loisilak pada ngasi nomagi oiba ingasagi pau ICAR lamphel patagi fangba paugi matungina ngasi gi khwaidagi saba degree celsius kunthra dasmik ani khwaidagi ingba degree celsius kungani thoi dasmik manga nuksita yawba ising manil chang ayukta chada marbudra manga nungthildana chada humfutaruk dasmik shino nongjugi chang taret dasmik ani mm ni Hauji Marweba Pau Amhona Information Technology at a state Kachangdam Navada Manipur Su Pangom Nopte Haina IT in charge of Puribachi Minister Okram Ibobina Fongdokre Department of Hungilpa Kro Chamga Kungataret Kalak Tare Lishin Taret Demand Past Okre Amade Manipur Sutongan Tongan Mabapam the International Day Against Drug Abuse and Illicit Trafficking Githoram Pangtonga Kre As the Vinapija Pau Matasalo Jeremy Tabi Basingwa Mukana Krujeri